ꯍꯧꯈꯤꯕ ꯃꯦ ꯊꯥꯒꯤ ꯇꯥꯔꯤꯛ 13ꯇ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯉꯥꯔꯤꯌꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯑꯄꯨꯟꯕ ꯁꯔꯚꯦ ꯑꯃ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯗꯦꯅꯤ ꯉꯁꯤ ꯐꯣꯔꯦꯁꯠ ꯕꯤꯠ ꯑꯣꯐꯤꯁ ꯉꯥꯔꯤꯌꯥꯟꯗ ꯆꯪꯖꯔꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯤꯝꯗ ꯗꯦꯅꯤꯅ ꯆꯤꯡꯒꯤ ꯂꯝꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯤꯐꯀꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏ ꯑꯃꯗꯤ ꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯒꯤ ꯇꯥꯡ 16, 2022ꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯅꯤꯅ ꯖꯣꯏꯟꯠ ꯁꯔꯚꯦ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯆꯤꯡꯒꯤ ꯂꯝ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ, ꯑꯁꯥꯎꯕꯗꯒꯤ ꯍꯥꯏꯔꯨꯔꯦ, ꯑꯩꯅ ꯚꯥꯞ ꯇꯥꯗꯕꯒꯤꯅꯤ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ, ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡꯗ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯅ ꯊꯕꯛ ꯂꯥꯛꯄꯗ ꯑꯐꯕ ꯀꯣꯑꯣꯄꯔꯦꯁꯟ ꯑꯩꯍꯥꯛꯅ ꯄꯤꯒꯅꯤ, ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ Sir, koi ching ini ko, chief kya ya bala uri pangkam jang nu, are bu nu kudang tiga jang nu, ching ni chief kira kudang lai nu ko, aku kan mesti bang macam na je. Masuk kerja nak haji loh, kau ni hendak kangam ni ba? chúng tôi mới xin cái tăng cái không có gì và smart tàu đi những bạn này là forest department có lý xin này chúng ta thấy là hai biro hai đứa biết cái nào cũng không nghe mà tôi đang sang cái tôi làm mất như cái lâu tôi sang cái hết ôn như cái lâu tôi sang cái hết ôn đấy à thì mình cũng phải khăn là cái redam à nó cái bên này tôi cái gì đấy làm lại gì What is the line there? This is the one ever. What is the line? Is the guy again?